Akaswani Imphal Ngangbam Nganthoi na pau pazari ahanbada maruoiba pau. Mukhyamantri Nongthobam Biren hairi Raijasida thokliba irang asi matam kayagi mamangdagi marata duna laklaba wathoka mari lenabana waroisin puraknaba hotnabada matam sangbani. Grihamantri Amit Shah na ngarang Chandigarhda Criminal Justice fagathanaba tongan-tonganba system sing hawdokre amasung Bharatna Great Britain bu maithiba piduna Paris Olympics Games 2023 gi nupagi hockey gi semi-final sangkhre. Mukhyamantri Nongthobam Biren hairi healthcare sector da Manipur na malem gi lamjel da yarokpa ase afaba khongthang amani Imphal Jilla gi Sajiwa Jail manakta leiba Babina Speciality Hospital sangabagi thoramda Mukhyamantri Nongthobam Biren hai haksang phaba haibasi khwaidigi maru oibani. Mukhyamantri na hai Raija sida thokliba irang asi matam kayagi mamangdagi marata duna laklaba wathoka mari leinabana waroisin puraknaba hotnabada matam sangbani. Masida aikhoi khangba kansi adubu irang asigi khudongchaba lauduna miyamdagi sel khaibana singba chathariba thongsing asi tawbiganu henjilaklabadi sarkarna tumina yengduna leiroi haina su Mukhyamantri na phungdokhi. Sri Biren hai irang lei haiduna aikhoi thabak suba leppa yade sarkar asina su paikhatpa yaba tharangsing leptana paikhatli madugi manungchana concrete na semba lambi yauna loktak pat amadi lamphel pat samgatpa Imphal ring road na chingba sembagi thabak athuba matamda hauragani. Amaromda relief camp ta leiba miyamgi damak paikhatliba tharangsinggi matangda Mukhyamantri na hai hauzik phawbada relief camp ta leiba mioi 3,000 ki mathakta skill development training piduna thabak kya phanghankhre thaurang asi makhatana chathakigani haina su Mukhyamantri na phungdokhi. Thoramduda wangangbada Haksal Mantri Dr. Sapam Ranjan na hai Raja Sarkarna infrastructure samgatpa amasung tongan-tonganba khudongchaba sing pibada awatpa leiribasing private company singna mensinaba honari. Dr. Ranjana private healthcare center singda hauzik relief camp ta leiriba mioi singda ana layengi lamda khanaba milyeng sangnaba so appeal tawkhi. Kunithoi suba kunthani amasung kunthani thoi suba Assam Rifles ki kangbuna ngarang Kangpokpi Jilla gi Kangsu police station gi manung chana leiba Tuikon village tagi CID gi constable ama kankhre mioi adus ko ti ama tonglaga Imphal gi lakpada kuki gi khulda changsilambani mafam aduda mathau toramba Assam Rifles na thengnabadagi mahak pukallaga Lamsang police station da sinarakhi hairi. India Meteorological Department hairi Manipur, Nagaland, Assam, Meghalaya, Mizoram, Tripura, Nongchu Bengal amasung Sikkim da ngasi akanba nong churaba yai loinana Arunachal Pradesh ki mafam kharada tha asigi 3 tagi 9 phawba akanba nong chugani. Met Department hai leiba asigi nongpok amasung awang nongpok thangba mafamsing Jammu Kashmir, Himachal Pradesh, Uttarakhand amasung Rajasthan da lakliba sayol asigi manungda akhagaraw galoina mayai urapa sangda nongchugani. Hairiba matam asida Uttar Pradesh, Punjab, Haryana, Chandigarh amasung Delhi da su nongchugani hairi. Uttarakhand ki mafam kharada hayeng amasung hangchit akanba nongchugani haina su Met Department ki pauna makhatari. Tabiriba pawse Akaswani Imphal dagini. Grihamantri Amit Shah na ngarang Chandigarhda Criminal Justice ki thabak thoram sing hena fagathanaba e-evidence Nyay Setu Nyay Shruti amasung e-summon system hawdokre. Thoramduda wangangbada Sri Shah na hai leiba asigi criminal justice system da hauzik chauna awonba lakpaga loinana miyamda athuba matamda asumba bichar phanghanba ngamlagani. Anauba criminal law sing asina Bharata British ki ain sing chanarambadu mahut sinbaga loinana system asi mapungphana leiba asina semjaba ain sing oire. Anauba system asina Sangvidhan ga sanana amasung miyamda matang chana asumba wayal phanghanba ngamlagani. Anauba law sing asina dandi pibagi mahuta asumba wayal pibada khanaba milyeng thamli haina su Sri Shah na makhatana phungdokhi. Rashtrapati Draupadi Murmu leibag ahum Fiji, New Zealand amasung Timor Leste gi khongsat ki damak ngarang New Delhi thadokre. Maki khongsat ki ahobada ngarang Fiji da thungkre. Srimati Murmuna thasi ki 3 phawba Fiji da leigani. Mapan thawal mantraloy na hai maki khongsat asina Bharat amasung Fiji gi mari hena fagarhalagani. Rashtrapati na leiba adugi konung subada lusingba kyaga leiba ani gi oiba wafam kyagi matangda wari sanagani. Srimati Draupadi na Fiji gi sangsata wangangani tungda miyamga unaduna wari sanagani. Maki khongsat ki ani suba sarukta tha asigi 9 amasung 8 da Rashtrapati na New Zealand da satkani. Leiba adugi
Wellingtonda Rashtrapatina Malemgi Mahimasing Tambagi Mifam Amadasu Wangangani Amadi Lusingba Kayaga Wari Sanagani Mangna Mapamaduda Labor Bharat Masasingasu Wari Sanagani Thasigi Tarada Srimati Murmuna Timor Leste da Pangthokpa Community Reception gi Thorom Amada Saruk Yagani Maki Khongserasina Leba Sigi Act East Policy da Sauna Mating Oigani Hairi Bahujan Samaj Party gi Lusingbi Kumari Mayawati na Hairi Hauzik Ladiba Reservation System Semdokpa Mahaki Dol na Yaningde Thasigi Amada Supreme Court na Phongdokhibagi matung ina Schedule Caste amasung Schedule Tribe Quota da Sub Classification Taunaba Rajya Singda Samvidhan gi Makhada Sakti Pikhibani Lucknow dangarang pangthokpa paugi mifam amada Kumari Mayawati na Kendra Sarkar na lawkhiba warep adu Samvidhan semdoktuna onthokadabani haina dabi tawki mangna hai Schedule Caste amadi Schedule Tribe ki Sada Tara natraga Taramathoi di phibam khara fagalabasu lemhauriba sada Manipudara rom di phibam sokna leiri sotharabasing asida mateng pangli haina tatana phongdokliba BJP amadi Kendra Sarkar na sotharabasing bu mirai bibagum tawri haina maral sikhi Bharat na Great Britain bu maithiba piduna Paris Olympics Games 2023 gi nupagi hockey gi semi-final sangkhrai ngarang sanakiba quarter final match gi aroiba matam phawbada Bharat amadi Britain Panjil amamam sanaduna leikhi madugi tungda shoot out ta Bharat na Great Britain bu panjil mari ani da maithiba pikhibani semi-final da Bharat amadi Germany lamba tawnagani Games asida America na sanagi 18 rupagi 13 amadung Senjengi kuntaruk puna takman Mudramathoi phangduna medal teligi ahanbada leiri Sainana sanagi 18 lupagi 15 amasung Senjengi 13 puna takman 95 phangduna ani subada duga France na sanagi 12 lupagi 13 amasung Senjengi 19 puna takman 92 phangduna ahum subada leiri Bharat na Senjengi takman ahum phangduna 53 suba mafamda leiri ngasi phongba pause singi maroiba pausingi damak hauzik Kshetrimayum Premchand leire Premchand Ngangbam Nganthoi Sarang lebak pausugi ahan headline asi CM na Babina Multi Speciality Hospital Sangakhre lalon busingda ekhai thingaiba pihendana ba kangal lakle haina Mukhyamantri na phongdokhiba wafam headline piduna phongli pauche sigani super headline da crore kumapan ga point manga changkhraba mangphawnodraba project waste to energy plant sangakhiba chahi ahum hen khraba phawbada Waste to Energy Plant may putok pangamdre hai headline asi phongli Sangai Express Manipur edition da illegal immigrant listing tara chonga mafudra leiri haina ahan headline piri pawasi Sangai Express English edition da banner headline piduna phongli apun bage saktam sagatna bohona bada awaba mayok na bani demand na businessmen sing amasung government officials sing thabak tobong ngamdre Union Home Minister na Kiam Kuina Yen Kidauri Bano Hanglakre Haina Mukhyamantri na Phongdokhiba wafam Manipur News ki ahan headline oiri Achauba tribe singna apikpa tribe singi identity namsinduna thamnaba hotnare hai headline asina pauchi asigi ani suba headline ne Masiga manaba pawina Ichil Express ki ahan headline da haumi yauna apikpa furup singi luchingbo singna Chief Minister da wakat khre Achauba tribal furup singna Manipur gi apikpa furup sing namthanaba honari haina Mukhyamantri na Phongdokhiba wafam phongbo thengnare pausi morning bill pausi gi ahanba headline oina phongli BJP ga chaminari ba NPF na ADC Mikhal pangthokpa pamli haina headline IFE Imphal Free Press da phongbo thengnare Central Lengak na paket pamthokpa thabak paket tabana insurgency thabak hingalakpani Hari headline asina naharol thodang pauksigi ahanba headline ni puari semdok semjin tauba MLA singi mathakta thabak lokhatnaba CM da takshan khre ha headline asina Manipur Mailgi ahanba headline ni MHA na Assam Rifles team mahut CRPF na sindoknaba laukhiba warep security expert singna thagal lakli haiba headline asi People's Chronicle gi ahanba headline ni Ganfiu Melda Paumi Puribo Sub Inspector Suspend tokre haiba headline asi phongbu thenare Tamilong Times ta Ma Inpui General Headquarter gi Maikai degi Maitai amadi Mar community ga tawnakhiba peace agreement adu accepted tawde chanaba yaroi haina headline piduna phongli Kuenan Pawgi ahan headline asi lengak na lan loiduna normalcy purakle haiba wafam phayingi khunjasina yaningdri phaying khul pung kunmari chumna ngakli kuki singna phaying lotion khrabadi Imphal yarokpudi kuiroi haiduna ngakli bani harakhi porufam pausi ahan headline asi kuki singna sabung khok khunau enang pokpi Santi Khongbal amasung Thanapopida landarakli haiba
headline asi phongbo thenare Nganthoi Thagatchari Premchand aroibada maroiba pau amuhana Akashvani Imphal Ngangbam Nganthoi na pau pajari ahanbada maroiba pau Mukhyamantri Nongthobam Biren hairi Raijasida thokliba irang asi matam kayagi mamangdagi marata aduna laklaba wathoka mari lenabana waroisin puraknaba honabada matam sangbani Grihamantri Amit Shah na ngarang Chandigarhda criminal justice fagатhanaba tongan-tonganba system sing haudokhre amasung Bharatna Great Britain bu maithiba piduna Paris Olympics Games 2023 gi nupagi hockey gi semi final sangkhre Paulo Jare